ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔꯁꯦ ꯀꯥꯟꯅꯗꯧꯔꯤ ꯑꯣꯖꯥꯁꯨ ꯄꯩꯁꯥ ꯐꯪꯕ ꯑꯩꯈꯣꯏꯁꯨ ꯐꯪꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯦꯅꯦ ꯔꯥꯖ ꯁꯥꯎꯅ ꯈꯣꯜ ꯀꯜꯂꯞꯅ ꯑꯦꯍ ꯅꯪ ꯋꯥꯔꯤ ꯁꯥꯏꯗꯨ ꯀꯅꯥꯗꯨꯅ ꯄꯥꯟꯖꯤꯗꯨ ꯄꯥꯈꯠꯅ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯅꯥꯅ ꯆꯪꯉꯛꯑꯣ ꯍꯥꯏꯒꯦꯕ ꯔꯥꯖ ꯆꯪꯁꯤꯜꯂꯗꯨꯅ ꯃꯥꯒꯤ ꯀꯣꯂꯔꯗꯨ ꯇꯥꯞ ꯄꯥꯏ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯗ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯆꯥꯏꯕ ꯎꯠꯇꯣ ꯉꯁꯤꯗꯤ ꯑꯩꯅ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯐꯤꯕꯝ ꯑꯃꯅꯤ ꯀꯥꯗꯨꯗꯒꯤ ꯐꯨꯗꯨꯅ ꯄꯨꯊꯣꯛꯄꯁꯨ ꯃꯈꯣꯏꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯄ ꯈꯔꯗꯤ ꯃꯩ ꯍꯧꯗꯨꯅ ꯈꯥꯝꯗꯣꯛꯄꯒꯤ ꯃꯍꯨꯠ ꯔꯥꯖꯄꯨ ꯐꯨꯒꯦ ꯇꯧꯕ ꯌꯥꯎꯔꯝꯃꯤ ꯂꯦꯝꯕꯤꯅ ꯗꯥ ꯀꯩꯅꯣ ꯊꯥꯗꯣꯛ ꯃꯤ ꯁꯤꯕ ꯇꯥꯔꯦꯃꯤ ꯃꯁꯦ ꯇꯥꯠꯀꯤ ꯃꯥꯏꯕꯅꯤ ꯇꯥꯠꯀꯤ ꯄꯥꯟꯖꯤꯅꯤ ꯃꯤꯒꯤ ꯀꯨꯊꯤꯕꯨ ꯖꯦꯔꯣꯛꯁ ꯇꯧꯏꯅꯦ ꯊꯤꯀꯥ ꯂꯧꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯈꯪꯗꯦꯗ ꯀꯔꯣꯝꯗꯒꯤ ꯆꯪꯉꯛꯑꯒ ꯑꯩꯕꯨ ꯍꯥꯠꯀꯗꯧꯒꯤ ꯇꯧꯏꯅꯦ ꯍꯦꯔꯥ ꯑꯩꯈꯣꯏ ꯂꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯂꯥꯏ ꯒꯨꯔꯨ ꯃꯁꯛ ꯈꯪꯗꯕ ꯋꯥꯔꯛꯄꯤꯕ ꯇꯥꯔꯦꯗꯅ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦ ꯌꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯣꯡꯃꯩꯗꯨ ꯄꯨꯊꯣꯔꯛꯄꯗ ꯃꯌꯥꯝꯗꯨ ꯆꯪꯁꯤꯟꯕ ꯉꯝꯂꯝꯗꯦ ꯔꯥꯖꯅ ꯍꯦꯔꯥ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯁꯅꯥꯅ ꯃꯥꯏ ꯄꯥꯛꯑꯗꯤ ꯍꯥꯏꯅ ꯂꯥꯛꯂꯒ ꯃꯁꯤꯕꯨ ꯐꯥꯒꯤꯔꯣ ꯍꯥ ꯃꯤꯒꯤ ꯃꯇꯝꯕꯨ ꯐꯥꯒꯤꯔꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯥꯔꯤꯕꯣ ꯏꯕꯨꯡꯉꯣ ꯔꯥꯖ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯍꯧꯖꯤꯛꯀꯤꯗꯨ ꯃꯪ ꯑꯣꯏꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯨꯝꯕ ꯐꯠꯇꯦꯅ ꯍꯧꯗꯣꯛꯄ ꯆꯪꯉꯛꯄꯅꯤ ꯍꯟꯗꯛꯇꯤ ꯏꯆꯥꯁꯦ ꯃꯪ ꯇꯣꯏꯅ ꯃꯪꯉ ꯃꯥꯜꯂꯦꯗ ꯇꯥꯏꯕꯪꯗ ꯑꯣꯏꯍꯟꯅꯤꯡꯕꯁꯨ ꯑꯣꯏꯍꯟꯗꯕ ꯐꯔꯛ ꯇꯥꯗꯧꯕ ꯃꯪꯁꯨ ꯂꯣꯏ ꯌꯥꯎꯔꯦꯗ ꯏꯃꯥ ꯍꯌꯦꯡꯗꯤꯅꯦ ꯕꯤꯅꯣꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯀꯟꯅ ꯅꯥꯏ ꯍꯥꯏꯅꯦ ꯆꯠꯄꯤꯗ꯭ꯔꯗꯤ ꯌꯥꯝ ꯐꯖꯔꯔꯣꯏ ꯀꯔꯝ ꯀꯥꯟꯒꯤ ꯋꯥꯔꯤꯅꯣ ꯏꯃꯥ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯂꯨꯁꯤ ꯆꯥꯛꯁꯨ ꯆꯥꯔꯨꯁꯤ ꯃꯈꯣꯏꯒ ꯎꯅꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯁꯨꯅꯦ ꯁꯨꯇꯤ ꯂꯧꯊꯣꯛꯄꯅꯦ ꯑꯁ ꯍꯌꯦꯡꯗꯤ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩꯗ ꯑꯔꯨꯕ ꯊꯕꯛꯇꯣ ꯀꯣꯛ ꯈꯥꯏꯗꯣꯛꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯀꯣꯟꯅ ꯇꯧꯔꯣ ꯑꯩꯒꯤꯁꯦ ꯆꯠꯇꯕ ꯌꯥꯗꯦꯀꯣ ꯏꯍꯦ ꯒꯦꯠ ꯂꯣꯜꯂꯝꯕꯅꯤ ꯅꯄꯥꯕꯨꯡ ꯌꯧꯔꯛ ꯃꯥꯜꯂꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯈꯤꯒꯦ ꯑꯩꯗꯤꯅꯦ ꯍꯌꯦꯡ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯃꯃꯥꯒꯤ ꯋꯥꯁꯦ ꯑꯩꯅ ꯀꯛꯄꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯕꯨ ꯁꯅꯥꯗ ꯍꯥꯏꯐꯦꯠ ꯍꯥꯏꯔꯁꯤꯔꯅꯦ ꯅꯨꯄꯤꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯋꯦꯇꯤꯡ ꯂꯩꯔꯝꯃꯤ ꯃꯪꯗꯥ ꯑꯗꯨꯒ ꯃꯥꯅ ꯋꯦꯇꯤꯡ ꯑꯃꯨꯛ ꯂꯩꯁꯤꯜꯂꯤ ꯐꯔꯛ ꯇꯥꯏꯌꯦ ꯀꯅꯥꯒꯕꯨ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯈꯪꯗꯦ ꯀꯅꯥꯝ ꯁꯥꯟꯅꯗꯦꯀꯣ ꯄꯥꯏꯔꯕꯣ ꯍꯧꯖꯤꯛꯇꯣ ꯋꯦꯇꯤꯡ ꯂꯩꯗꯥꯏꯅꯦ ꯍꯣ ꯃꯃꯥꯒ ꯏꯅꯦꯒ ꯋꯥꯔꯤ ꯁꯥꯕꯅꯤ ꯑꯩꯒ ꯅꯠꯇꯤꯌꯦ ꯀꯨꯊꯤꯗꯣ ꯃꯈꯣꯏꯅ ꯑꯣꯏꯅ ꯌꯦꯡꯕꯤꯔꯒꯦꯅ ꯍꯥꯏꯕ ꯔꯥꯖ ꯋꯥꯈꯜꯗꯅ ꯐꯔꯦꯗ ꯑꯩꯒꯤ ꯃꯪꯗꯥꯗꯨꯒ ꯁꯥꯎꯔꯤꯔꯣ ꯑꯩꯅ ꯋꯥ ꯑꯃꯃꯨꯛ ꯉꯥꯡꯉꯦꯅ ꯁꯥꯎꯗꯦꯗ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯏ ꯃꯪꯗꯨꯗ ꯑꯩꯁꯦ ꯄꯩꯁꯥꯒ ꯌꯥꯝ ꯄꯥꯏ ꯂꯩꯔꯝꯃꯤ ꯑꯦꯀꯥꯎꯟꯇ ꯄꯩꯁꯥ ꯌꯥꯎꯗꯕ ꯆꯦꯛ ꯃꯅꯥꯒ ꯁꯣꯏ ꯇꯧꯔꯝꯃꯤ ꯃꯪꯒꯤ ꯋꯥꯕꯨ ꯃꯀꯨ ꯃꯪꯅꯤ ꯍꯌꯦꯡꯁꯦ ꯃꯃꯥꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯝꯃꯤ ꯆꯠꯂꯨꯆꯣꯗꯅ ꯑꯗꯨꯗꯤ ꯑꯩ ꯎꯅꯤꯡꯗꯕꯩ ꯃꯥꯜꯂꯤꯀꯣ ꯎꯅꯤꯡꯗꯦ ꯍꯥꯏꯈ꯭ꯔꯕꯣ ꯆꯠꯊꯣꯛꯎꯆꯣ ꯍꯜꯂꯛꯄꯗ ꯉꯥꯏꯍꯥꯛ ꯊꯦꯡꯅꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯗꯥ ꯁꯟꯙ꯭ꯌꯥꯁꯨ ꯑꯣꯏꯔꯦ ꯑꯩꯗꯣ ꯊꯥꯎꯃꯩ ꯀꯠꯂꯨꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤꯀꯣ ꯍꯣꯏ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯐꯣꯟꯒꯤ ꯏꯁ ꯑꯊꯥꯡꯕꯁꯨ ꯅꯠꯇꯦ ꯕꯦꯁꯤꯛꯇꯨꯕꯣ ꯑꯗꯨ ꯑꯣꯏꯁꯨ ꯊꯦꯡꯛ ꯌꯨ ꯗꯥ ꯃꯣꯁ ꯋꯦꯜꯀꯝ ꯃꯃꯥꯒꯤ ꯋꯥ ꯍꯤꯛꯇꯣꯛꯄ ꯌꯥꯗꯕꯅꯤꯅ ꯄꯨꯟꯅ ꯆꯠꯄꯗ ꯇꯥꯔꯝꯃꯤ ꯈꯜꯂꯨꯕꯒ ꯇꯥꯌꯣꯟꯅꯩ ꯏꯔꯥꯡ ꯂꯥꯡꯕ ꯃꯐꯝꯗ ꯆꯠꯀꯗꯕ ꯃꯥꯜꯂꯒ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯠꯂꯝꯃꯤ ꯔꯥꯖꯅ ꯀꯩꯅꯣ ꯃꯃꯥ ꯃꯈꯣꯏꯕꯨ ꯀꯩꯁꯥꯝꯄꯥꯠꯇ ꯂꯩꯗꯥꯏꯅꯦ ꯃꯃꯥꯒꯤꯁꯦ ꯃꯤ ꯑꯇꯣꯞꯄꯒꯤꯗ ꯆꯠꯄꯗꯤ ꯅꯠꯇꯦꯀꯣ ꯅꯣꯏ ꯅꯤꯅꯦ ꯕꯤꯅꯣ ꯍꯣꯏꯗꯅꯤ ꯀꯩꯁꯥꯝꯄꯥꯠꯀꯤ ꯌꯨꯝꯗꯣ ꯐꯤꯕꯝ ꯎꯄꯥꯏꯅ ꯌꯣꯟꯗꯕ ꯌꯥꯗꯕꯒꯤ ꯌꯣꯟꯈ꯭ꯔꯦ ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯣ ꯊꯥꯗꯣꯛꯑꯒ ꯏꯆꯤꯛ ꯆꯤꯛꯄ ꯃꯤ ꯂꯥꯎꯔꯁꯨ ꯇꯥꯕꯤꯔꯣꯏꯗꯕ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯅꯤꯅꯦ ꯉꯥꯏꯈꯣꯁꯦ ꯂꯝꯕꯤꯁꯦ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯖꯤꯜꯂꯨ ꯑꯗꯨꯒꯅꯦ ꯑꯣꯏꯗ ꯊꯦꯛꯑꯣ ꯃꯈꯣꯏꯒꯤꯗꯣ ꯑꯅꯤꯁꯨꯕ ꯊꯣꯡꯒꯥꯜꯗꯅꯤ ꯂꯥꯛꯑꯝꯃꯕꯣ ꯏꯔꯥꯡ ꯊꯣꯛꯑꯦꯅ ꯇꯧꯕꯗꯨꯗ ꯂꯥꯛꯄꯅꯦ ꯅꯪꯗꯤ ꯀꯥꯏꯗꯩ ꯈꯪꯉꯅꯤ ꯋꯥꯔꯤ ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯃꯤꯒꯤ ꯋꯥꯔꯤꯗꯤ ꯌꯥꯎꯖꯅꯤꯡꯗꯦꯀꯣ ꯏꯃꯥ ꯌꯥꯎꯐꯝꯁꯨ ꯊꯣꯛꯇꯕ꯭ꯔꯅ ꯈꯜꯂꯤ ꯌꯥꯔꯦ ꯈꯥꯝꯃꯣ ꯒꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯃꯃꯥꯏ ꯀꯛꯄ ꯑꯁ ꯀꯣꯛꯇꯨ ꯉꯥꯎꯖꯩꯗ ꯂꯝꯕꯤꯅꯦꯅ ꯀꯛꯆꯤꯡ ꯂꯝꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯤꯁꯨ ꯑꯝꯇ ꯎꯗꯦ ꯑꯩꯕꯨ ꯆꯞ ꯆꯥꯕꯤ ꯀꯥꯎꯔꯦꯅꯦ ꯑꯃꯨꯛ ꯁꯣꯏꯔꯝꯃꯗꯤ ꯃꯆꯥꯅꯤꯄꯥꯗꯣ ꯑꯗꯨꯒ ꯆꯪꯗꯦ ꯒꯥꯔꯤ ꯃꯃꯥꯏ ꯀꯔꯝꯅ ꯂꯩꯁꯤꯒꯦ ꯈꯟꯕꯗ ꯔꯥꯖꯅ
gari fana kuina thori haibu sigumba phibamdi ungtau jadrida pielabani onthok ko yengi mama su leiramdre kanamta chatpa uramde lambi do ichikchi ngamnaba gari mamai do leithoklaga kumthaduna mafam do koini yengi turil macha chinbu uini soiside namadi onthokna phajani se nupi ne ising sanaraga nupana nakalda phan ga chongaga isai ga saadi mawang tani nga macha su joini side tanja du da ahal lamana yamna kumunu ko amuk karakpa pharak tani bungo kharasu ngambani karakpada wabani ko kaka kumoida sum ising yam luba side yengambani aidi ong do udri smain do base hoine swai gi macha sumande kari lamdagi no ne chabo aidi uri pokte ni kaka di swai dagi ro mane khoi mama sina karom chang krisano khangdini mama bu sigi ni ngoro kari ming kauge mama ga tinaba binu kawe kaisam patale rambani swai da hung kibani nai o adudine thongal side ek chango yamno ngai jare ga changak paga afam chana koiribe inkol do ubada pukning huruba haido oiramale pocket tagi phone do logthokduna photo namba horami ekhoi room da siguma mayam si uba phangdrabani photo wini yenghange sanasu hawai truck na phajabasi ngasi ka khang sathin phajiye sum namlakpada ising baltin amala khatuna laklibi phane kautak setpi yengbada kakpada ngairiba sainau tanau bi maithong do hek namlure ras pakhatna nupi duna asiwa ngawarane mandeda phirosu phana phasabasili nenebino ainati akhoi mama na balaira akhoi mama tanjadu da rasina thoiba nang adu da lepaga leirabo ai su chang mande na thorakpani aima icha nungsi su yori edana icha nungsi ihe noini ne binu gi majanu pine nungsi kaubani nangi na najalni bema mana na bungni ras kaubani yumdana ne thoiba haina sum kawi ahalga malur pitowa oire phana dum pakje nangi baltin duga photom ga nambi gese hoini maini hairamda tumin changkhe amasu photo nam hoba nang hode ikairam tari ni bungo nang simane hojiki baltin ising duna lon bacha thapada ta doira gaino mi dani ne nangbo imung changak pada tanan le ingna pali haibagi mami tari binona ichadi yum kai bala bro ras wakhaldana asina tradi wahang leramar engonda hangba yaba rasina mauthi ba horabani hojikidi hongdrida hoida he matam khradi hek leitho nupani leiba yari kaino aisu imo pama bani ne bino yumda mi leiba sunate masana khangna puro haibani hoi khakta hairaga tokani as khatna basu yada sum leiri haiduni nabang balaga aigi wari ngak to insanar leirida ikaira malene se nene se ai ukri thaina mamaga college puna taminari e haibadu natro mane ichaga phone da wari anirak su sanakhradudi piklingai da diam thengne adudi kawramani ne kharadi ningsing ado saudi saunu mama na so haide sida lebe maram khangba yagadro rasina kona khangoi bungo khangjasanu kaidoge sibo bungo nupana gyan tadredi sini nang kaka haigadra atopa nupi pusilakpaga nang kaka gi manau pasingna kharaga tanthokningbaga lan tanabadagine imaicha mafam sida lakbani onthokpanida anaba mukhoba tari wani kashu hauroye angangna se khakhangbabu kari kaige hana yumdo ai khangum do khangam gani thase matam khara sida leiba haiduni bino nang su thabuk chathok chasin na pharak ta da namba akhoi doina leige su leiro ai makhoi pangda haige madu ya ba hona de da ai ge jani ngo siga mina phasana hainar nang aina thamoi singi haina duna su kai dawri thoiba kaka
Biren noklaga cha nungga thaktribo bema nungsi mi lai se cha loidribane Binona chak oina thongnaba na haikrabani cha Birena hojikta iga thengnaramdaine kushu tawdabani nasadu ithak thakatba mali kari tawba yaurage nangbo khoino ne mane ingangai sibo thoiba ibe manungsi gi apopani kaino hojikta atopa nupi thiba irang adoda ai gyana mangeda kari hairurage ne akhoi inaw nupa na ne nupi atopa puraga atopa makha taba khaiga irang thoknabado madu libani gyan da dramal kharadi targi di taw rasina aina ngasaina kona hairage haidu masidi tamo hana su khangnadaba nate yarade khoido ina leisi kaidoge matam kharadi inaw anido gyan ta kisan aduga karina fagadage haibado khanaba haiduni ibe magi exam maja maja kharasu thanba pamli mafam sida ichik chikna lairik paba su yaba sibu kakao yin kholo Biren noklaga icha se yam chamine mani ekhoi gini khudakta phangba madum lawraba paisa khara tunghobani adubu khudakta lam leibada loina hek loi ki haiduni aina de icha nupi gi mai tambada su sesinage haina thamjabani haurabra nangi phone do ai fa jangaki paidadi am phajadre baima hoi hoi tho gyan daro su tadabani chahi matang siga ngasai mana gari mamai kaknaba hotnabado ai lapna ubani mating pangbige tawrakanda uchinna chinna mamai leibana hankre binona khangdeda famsida matam khradi leyo haina tamama male makhoi sune haisarakpa matam lakhini se karimta khalunu aidi nang nare tabada leifamga khangba nate somda nupiga mari yetnari nang hauraroi matagom rasna aibu kai win ugeba nangonda chatringai hana aduk phajana hairamba natro ai mamaga thaba ma chani na ai so khangi somda ku thido khudakta lor la ona hairakpadu da haibani yam kairaba natro ihe kai haibana tene nangna nungai tabado aini hina leifam khangba natini mamada khara thuna hannaba na ai hairaki ai yorpaga chalase nangi thabakto yare ishe mare yamuk tawiro tawnuda nangbo ai nangna dumain tawruga leifam khangba nateda adwaida nupi phasaba leibada amuk ngaw leiramni na chinthi haini ai nupi masak phasaba amta yengjade nang nattaba su pamjade adunabu pakhang sari olisini yengde yeng khangniba amadi thengni madi nanga yam kene mantak to ba phane phuritu sui chamcham noi haujikan gi mairi yekpadu su yekte hoida angang oiribagi oiramni haujiktana bi yengde dai phare wam da harakanu ko ai thame sana ngai ku nangawla audini asina mu op thamkrani ai thamkrani mase yambong cha yambong ai dikana imung dadi imana yambong su cha ma piramu haibadu da pibalak bani chak ngai boina masi thakse cha ngobro ngangbro angang bani yani sangom khrali hawi adu thakchinge yari hapurano mahawulu mangbadar kadai chado se pokani ko kaino chana bam de yaudro yani ai pa phodaw zarake nahan gi arimba khra leki bani yare taw biurano sidum thage chini khra cham tak toram dawdi mal ado ai puthoro hair su puthorake ra saurapna yarni dusu kainomda kay amugwad lage injang do marok saba chaba hinabra natraga iyada yabra hangini ni nangido kumaro nang to pator khuddo na maro lam sagot bani hoy yani ras chada mukchingi aduga maside asabado fufu kamduna amuk kut yosile hawru ramale cha puthok lambido leibra mugengai leiramje idi hibajani ni chalunba adusu angangbada akoi shanaso mahagumna hiradi fanida aish aitrasu toksanuda aina da jakum panada bursidi nupina off tawkhrabani na
ꯅꯨꯄꯥꯗꯤ ꯍꯟꯕꯁꯨ ꯌꯥꯗ ꯆꯥꯛ ꯆꯥꯕꯗ ꯇꯥꯔꯦ ꯃꯌꯥꯝꯗꯣ ꯂꯐꯨ ꯏꯔꯣꯟꯕꯗꯣ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤꯕꯁꯤꯡꯉꯥꯏ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ ꯕꯤꯔꯦꯟꯅ ꯉꯥ ꯑꯇꯥꯎꯕꯁꯦ ꯆꯥꯁꯤꯜꯂꯨꯅꯦ ꯏꯆꯥꯅ ꯆꯥꯕꯁꯦ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯀꯥ ꯃꯁꯤꯒꯤ ꯏꯔꯣꯟꯕꯁꯦ ꯁꯨꯃꯥꯏꯅ ꯍꯥꯎꯕꯗꯤ ꯑꯃꯨꯛꯇ ꯆꯥꯔꯛꯇ꯭ꯔꯤ ꯅꯆꯜꯅ ꯊꯣꯡꯉꯗꯤꯅꯦ ꯏꯍꯥꯎꯗ ꯍꯥꯎꯕꯅꯤ ꯈꯪꯗꯦ ꯀꯅꯥ ꯂꯧꯗꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯍꯩꯔꯨꯕꯅꯣ ꯁꯥꯏꯔꯝꯕ ꯆꯥꯛꯇꯣ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯒ꯭ꯌꯥꯁ ꯐ꯭ꯔꯦꯝ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯎꯔꯨꯗꯕꯅꯤ ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟꯗꯨꯒ ꯇꯔꯨ ꯇꯔꯨꯕꯤ ꯃꯤꯁꯅꯥꯗꯨꯁꯨ ꯎꯔꯨꯔ ꯃꯥꯜꯂꯦ ꯌꯦꯡꯅꯤꯡꯅ ꯌꯦꯡꯂꯨꯕ ꯃꯥꯏꯊꯣꯡꯗꯣ ꯐꯖꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯏ ꯃꯇꯦꯛ ꯅꯨꯡꯁꯤꯕꯗꯨ ꯎꯔꯨꯔꯦ ꯔꯥꯁꯤꯅ ꯊꯣꯏꯕ ꯆꯥꯁꯤꯜꯂꯨꯅꯦ ꯅꯪꯕꯣ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯥꯗꯅꯦ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯛꯇꯦ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯃꯥ ꯍꯣꯏꯗꯤ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩꯗꯤꯅꯦ ꯕꯤꯅꯣꯒ ꯏꯕꯦꯝꯃꯒ ꯄꯨꯟꯅ ꯆꯥꯔꯒꯦ ꯅꯣꯏ ꯂꯣꯏꯕ ꯉꯥꯏꯔꯤꯅꯤ ꯇꯥꯃꯣꯒ ꯄꯨꯟꯅ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯕꯨꯗꯤ ꯂꯣꯏꯔꯦꯗ ꯅꯨꯡꯁꯤꯅ ꯕꯕꯥ ꯉꯥ ꯇꯥꯎꯕ ꯑꯃꯒ ꯍꯥꯞꯄꯛꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯑꯣꯏ ꯅꯕꯨꯡꯒꯤ ꯈꯔ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯌꯥꯝꯕꯣꯡ ꯉꯥ ꯇꯥꯎꯕ ꯍꯥꯞꯄꯛꯀꯦ ꯍꯟꯗꯛꯃꯨꯛꯇꯤ ꯎꯔꯦ ꯀꯨꯞꯁꯤꯛ ꯀꯨꯞꯅ ꯍꯧꯔꯤꯕ ꯌꯥꯇꯣꯟ ꯃꯆꯥꯁꯤꯡꯗꯣ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅ ꯁꯦꯝꯂꯛꯄ ꯍꯥꯏꯕꯗꯨꯅꯤ ꯔꯥꯁꯤꯅ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯑꯉꯥꯡꯅ ꯍꯪꯉꯤꯁꯦ ꯈꯨꯝꯕꯤꯗꯦꯅꯦ ꯊꯨꯝ ꯊꯥꯛꯑꯒ ꯇꯥꯎꯕ ꯉꯥꯔꯣ ꯅꯠꯇ꯭ꯔꯒ ꯊꯥꯛꯇꯕꯤꯔꯣ ꯑꯅꯤꯃꯛꯅꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯦꯝꯕꯤꯒ ꯔꯥꯖꯀ ꯎꯅꯔꯤ ꯂꯦꯝꯕꯤꯅ ꯗꯥ ꯅꯪ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯟꯅꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗꯦ ꯉꯔꯥꯡꯁꯨ ꯍꯜꯂꯛꯑꯒ ꯎꯅꯁꯦ ꯍꯥꯏꯔꯒ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯀꯩꯝ ꯍꯥꯏꯔꯛꯇꯦꯕ ꯑꯣ ꯑꯩ ꯐꯣꯟꯗ ꯃꯔꯝꯗꯣ ꯍꯟꯖꯤꯟꯅ ꯍꯥꯏꯔꯗꯨꯗꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯔꯛꯇ꯭ꯔꯦ ꯈꯔꯁꯨ ꯊꯦꯡꯅ ꯊꯣꯛꯂꯛꯑꯦ ꯁꯦꯝꯕꯒ ꯀꯩꯒ ꯄꯨꯡ ꯊꯦꯡꯉꯤ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯝꯃꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯅꯨꯄꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯆꯥꯕꯗꯣ ꯆꯍꯤ ꯃꯇꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯎꯅꯅꯤꯡꯗ꯭ꯔꯒ ꯎꯅꯅꯤꯡꯗꯦ ꯑꯗꯨꯝ ꯍꯥꯏ ꯏꯁꯦ ꯑꯩ ꯎꯅꯅꯤꯡꯗꯦ ꯀꯅꯥꯅ ꯍꯥꯏꯔꯒꯦ ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯒꯨꯊꯤ ꯂꯧꯕ ꯆꯠꯂꯨꯔꯁꯤ ꯏꯇꯩꯅ ꯂꯧꯔꯨꯔꯦ ꯅꯆꯦ ꯂꯩꯇꯕ ꯅꯪꯅ ꯀꯥꯏꯗꯩ ꯅꯠꯇꯦ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯅꯠꯇ꯭ꯔꯁꯨ ꯕꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯉꯣꯟꯗꯒꯤ ꯍꯟꯕ ꯂꯩ ꯀꯩꯅꯣ ꯑꯗꯨꯗꯤ ꯈꯪꯉꯨꯗ꯭ꯔꯤ ꯀꯥꯏꯗꯩ ꯈꯪꯉꯅꯤ ꯑꯩꯒꯤ ꯋꯥꯕꯣ ꯅꯪꯒꯤꯗꯤ ꯈꯪꯉꯤꯅ ꯅꯈꯣꯏ ꯆꯦꯒꯤ ꯈꯪꯗ꯭ꯔꯁꯨ ꯅꯪꯗꯤ ꯁꯅꯥꯅꯦ ꯁꯅꯥ ꯍꯣ ꯀꯥꯏꯕꯗꯤ ꯌꯥꯗꯕ ꯁꯅꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯔꯩꯁꯦ ꯅꯪꯅ ꯍꯦꯛꯇ ꯍꯧꯕꯅꯦ ꯑꯩꯅ ꯍꯧꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯀꯞꯄꯁꯨ ꯅꯪꯅ ꯑꯗꯨꯝ ꯀꯞꯇꯣꯏꯕ ꯇꯥꯅꯤꯡꯗꯦꯗ ꯇꯥꯕꯤꯌꯣ ꯀꯨꯊꯤꯒꯤ ꯃꯔꯣꯜꯕꯨ ꯀꯩ ꯍꯥꯏꯔꯒꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯑꯣꯏꯅ ꯐꯥꯎꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯔꯛꯀꯦꯕ ꯚꯣꯠ ꯀꯥꯕ ꯌꯥꯏ ꯍꯣꯠꯅꯕ ꯂꯦꯞꯀꯅꯣꯅ ꯍꯥꯏꯔꯛꯑꯦ ꯀꯔꯤ ꯃꯥꯏꯕꯅꯣ ꯑꯗꯨꯗꯤ ꯀꯥꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯀꯥꯕ ꯌꯥꯏ ꯍꯥꯏꯕ ꯐꯖꯩꯅꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯩꯗꯤ ꯍꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯄꯥꯟꯈꯤꯗꯧꯁꯨ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯅ 40 ꯁꯨꯔꯛꯑꯀꯥꯟꯗ ꯆꯞ ꯆꯥꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯊꯥꯖꯕꯝ ꯂꯩꯔꯦꯕ ꯍꯅꯨꯕ ꯍꯥꯏꯁꯤꯅꯤ ꯑꯗꯨꯒꯤ ꯍꯅꯨꯕ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯍꯥꯏꯒꯅꯨ ꯐꯠꯇꯦꯃꯤ ꯃꯤꯅ ꯇꯥꯔ ꯀꯩ ꯈꯟꯈꯤꯅꯦ ꯑꯩ ꯌꯥꯝ ꯍꯅꯨꯗ꯭ꯔꯤꯀꯣ ꯏꯁ ꯅꯍꯥꯁꯨ ꯁꯥꯅꯤꯡꯉꯤ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤꯅꯦ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯂꯩꯅꯥ ꯇꯤꯟꯅꯥ ꯆꯦꯟꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯅꯤꯁꯥ ꯆꯥꯗꯦ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯈꯪꯖꯔꯣ ꯌꯥꯔꯦꯕ ꯈꯔ ꯊꯥꯒꯠꯂꯗꯤ ꯉꯥꯏꯈꯣꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯤꯅ ꯄꯥꯎ ꯇꯝꯃꯛꯄꯅꯦ ꯑꯩ ꯊꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪ ꯅꯨꯄꯥ ꯑꯃꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯅꯦ ꯀꯅꯥꯅꯣ ꯇꯝꯃꯛꯏꯕ ꯃꯤꯗꯨꯕꯣ ꯑꯃꯠꯇ ꯅꯠꯇꯦ ꯃꯌꯥꯝ ꯁꯥꯟꯅꯩ ꯚꯣꯠꯀꯤ ꯃꯇꯥꯡꯗꯁꯨ ꯃꯤꯅ ꯁꯥꯎꯍꯟꯒꯦꯅ ꯄꯥꯎ ꯇꯝꯁꯜꯂꯛꯑꯒ ꯂꯧꯔꯤꯕꯗꯨꯅ ꯍꯦꯟꯅ ꯌꯥꯏꯍꯦ ꯂꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯥꯟꯅꯧ ꯁꯥꯟꯅꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯔꯤꯕ ꯑꯩꯒꯤꯗꯤ ꯈꯪꯍꯟꯅꯤ ꯏꯁ ꯀꯤꯖꯕꯅ ꯊꯛ ꯊꯛ ꯅꯤꯛꯑꯦꯍꯦ ꯀꯔꯦꯝꯅꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯇꯧꯖꯧꯗ ꯅꯪꯅ ꯇꯧꯕꯕꯨ ꯀꯨꯏꯃꯜꯂꯦ ꯏꯕꯥꯅꯤꯅ ꯐꯝꯃꯤꯁꯦ ꯀ꯭ꯂꯥꯁ ꯍꯥꯏꯔ ꯌꯥꯎꯍꯟꯕ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯥꯏꯍꯥꯛ ꯎꯅꯗꯅ ꯐꯝꯃꯤꯟꯅꯕ ꯌꯥꯏ ꯀꯩꯅꯣ ꯃꯁꯤꯗ ꯀꯩ ꯀꯥꯏꯕ ꯂꯩꯒꯦ ꯍꯣꯏ ꯀꯥꯏꯗꯤꯌꯦ ꯃꯃꯥꯒ ꯇꯤꯟꯅꯕ ꯅꯦꯅꯦ ꯕꯤꯅꯨ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯉꯔꯥꯡꯗꯣ ꯃꯆꯥꯅꯨꯄꯤ 12 ꯊꯥꯕ ꯑꯃ ꯂꯩꯍꯧꯋꯤ ꯑꯪꯀꯜ ꯀꯧꯔꯛꯏꯔꯣ ꯅꯠꯇꯦꯗ ꯌꯥꯝꯕꯨꯡ ꯍꯥꯏꯅ ꯀꯧꯏ ꯑꯪꯀꯜ ꯀꯧꯕꯗꯤ ꯆꯍꯤ ꯁꯨꯗ꯭ꯔꯤꯗ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄꯅꯤ ꯃꯥꯒꯤ ꯑꯦꯗꯃꯤꯁꯟꯒꯤ ꯈꯔ ꯆꯦꯟꯕꯤꯗ ꯌꯥꯗꯦꯅ ꯍꯥꯏꯔꯛꯄꯅꯤ ꯁ꯭ꯋꯥꯏꯗꯔꯣ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯋꯥꯡꯃꯗꯔꯣ ꯅꯤꯠ ꯑꯦꯛꯖꯥꯝ ꯍꯥꯟꯅ ꯊꯥꯈꯤꯅꯤ ꯑꯗꯨꯕꯨ ꯃꯔꯛꯇ ꯀꯣꯂꯦꯖ ꯑꯃꯗ ꯃꯤꯡ ꯆꯟꯕꯒꯤ ꯋꯥ ꯍꯥꯏ ꯃꯈꯣꯏ ꯃꯤꯗꯤ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯆꯦꯟꯕꯤꯌꯨ ꯀꯥꯏꯅꯒ ꯍꯥꯏꯔꯛꯏꯁꯦ ꯂꯩ ꯀꯩꯅꯣ ꯂꯩꯕꯒꯤꯗꯤ ꯀꯀꯥꯒ ꯅꯦꯅꯦꯒ ꯗꯥꯒꯤ ꯃꯤꯡꯒꯧꯗꯣ ꯐꯖꯩꯅꯦ ꯀꯀꯥꯒꯤ ꯅꯨꯄꯤꯗꯤ ꯏꯟꯗꯣꯝꯆꯥ ꯍꯥꯏꯗꯧ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯅꯦꯅꯦꯒꯤ ꯅꯨꯄꯥꯗꯤ ꯃꯥꯃꯣ ꯈꯪꯗꯦꯗ ꯆꯤꯟꯗ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯀꯧꯈ꯭ꯔꯦ ꯍꯣꯏꯅꯦ ꯃꯈꯣꯏ ꯊꯕꯛ ꯆꯤꯟꯕꯒ ꯀꯣꯏꯗꯕꯒ ꯗꯗꯥꯕꯨ ꯆꯦꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯅ ꯂꯧꯔꯁꯤꯕ ꯍꯣꯏ
ꯑꯗꯨꯅꯤ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯦ ꯁꯤꯗ ꯀꯩ ꯂꯥꯟꯅ ꯂꯧꯅꯤꯡꯉꯥꯏ ꯂꯩꯒꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩ ꯅꯉꯣꯟꯗ ꯂꯣꯠꯇꯅ ꯂꯣꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯤꯉꯩ ꯅꯪꯅ ꯍꯥꯟꯅ ꯇꯥꯈ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯍꯣ ꯑꯩ ꯑꯗꯨ ꯈꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯨꯄꯤꯗꯣ ꯑꯩ ꯅꯠꯇꯦꯀꯣ ꯑꯦ ꯀꯩꯅꯣ ꯐꯣꯟ ꯚꯥꯏꯕ꯭ꯔꯦꯁꯟꯁꯦ ꯅꯉꯣꯟꯗꯩ ꯃꯥꯜꯂꯦ ꯀꯅꯥꯅꯣ ꯀꯣꯜ ꯇꯧꯔꯛꯏꯗꯨꯕꯣ ꯀꯅꯥꯝ ꯑꯣꯏꯔꯝꯃꯣꯏꯕ ꯌꯦꯡꯒꯦ ꯐꯣꯟꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯣ ꯀꯅꯥꯝ ꯅꯠꯇꯦꯕ ꯔꯥꯖ ꯐꯣꯟꯗꯣ ꯐꯠ ꯃꯨꯜꯂꯦ ꯍꯜꯂꯣ ꯀꯅꯥꯅꯣ ꯑꯁꯣꯝꯗꯒꯤ ꯐꯣꯟꯗ ꯅꯨꯄꯥ ꯑꯃꯅ ꯕꯤ ꯂꯩꯇ꯭ꯔꯣ ꯀꯅꯥꯅꯣ ꯕꯤꯗꯤ ꯑꯁ ꯂꯣꯏꯔꯦꯗꯅ ꯍꯩ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅꯤ ꯊꯣꯃꯥꯁꯅꯤ ꯐꯤꯖꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯥꯛꯄ ꯎꯗꯕꯗꯨꯗ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯃꯁꯥ ꯂꯩꯔꯗꯤ ꯑꯝꯇ ꯄꯥꯏꯍꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯗꯥ ꯄꯤꯔꯛꯑꯣ ꯃꯤ ꯃꯁꯥ ꯂꯩꯔꯁꯨ ꯄꯥꯏꯍꯜꯂꯔꯣꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯃꯥꯏ ꯅꯨꯄꯥꯔꯣ ꯑꯁꯨꯛ ꯌꯥꯝ ꯐꯤꯡꯉꯤꯁꯤꯕꯣ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯚꯣꯠꯀꯤ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯊꯝꯃꯒꯦ ꯑꯍꯥꯏ ꯊꯝꯈ꯭ꯔꯦꯅꯦ ꯚꯣꯠꯀꯤ ꯋꯥ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅ ꯍꯥꯏꯔꯝꯃꯦ ꯄꯦꯜꯂꯦꯍꯦ ꯇꯟꯖꯥ ꯆꯥꯗꯅ ꯑꯗꯨꯛ ꯌꯥꯝ ꯆꯤꯡꯅꯔꯛꯏꯗꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯚꯣꯠ ꯈꯣꯝꯗꯣꯏꯔꯣ ꯍꯩꯃꯥ ꯅꯪ ꯁꯥꯎꯈꯤꯅꯣ ꯃꯤ ꯐꯣꯟꯗꯨ ꯗꯥꯅ ꯂꯩꯕꯅꯤ ꯂꯧꯕꯤꯍꯧꯔꯣ ꯁꯤꯝꯗꯨꯗꯤ ꯑꯩꯒꯤꯅꯤ ꯄꯨꯖꯈ꯭ꯔꯒꯦ ꯌꯥꯔꯦ ꯉꯥꯏꯈꯣ ꯁꯥꯎꯈꯤꯅꯨꯁꯦ ꯐꯣꯟꯁꯦ ꯄꯥꯏꯌꯨ ꯀꯣꯜ ꯕꯦꯛ ꯇꯧꯒꯦꯁꯨ ꯇꯧꯕ ꯌꯥꯔꯦ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯍꯩꯃꯥ ꯁꯅꯥ ꯉꯥꯏꯈꯣ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯈꯤꯒꯦ ꯊꯤꯟꯕꯤꯔꯝꯃꯒꯦꯕ ꯀꯧꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯑꯉꯥꯡꯁꯦ ꯑꯩꯅ ꯅꯝꯗꯅ ꯁꯥꯎꯍꯜꯂꯤꯗꯣ ꯑꯔꯤꯕ ꯑꯩꯁꯦ ꯀꯔꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯦꯗꯀꯣ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯅꯨꯄꯤꯗꯨꯁꯨ ꯅꯝꯕꯔꯗꯨꯗ ꯍꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯊꯣꯃꯥꯁꯅ ꯍꯜꯂꯣ ꯁꯥꯎꯅꯨꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏꯗꯥꯅꯤ ꯍꯩꯃꯥ ꯁꯤꯟꯅꯔꯝꯅꯤꯗ ꯑꯩꯗꯤ ꯐꯤꯡꯒꯠꯄꯤ ꯇꯧꯒꯦ ꯇꯧꯔꯨꯔꯦ ꯑꯩꯅ ꯑꯣꯏꯅ ꯁꯥꯎꯖꯤꯟꯈ꯭ꯔꯦ ꯃꯀꯣꯛꯄꯨ ꯉꯥꯎꯔꯝꯃꯅꯤ ꯀꯩꯅꯣ ꯃꯥꯗꯤ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯒꯥꯔꯤ ꯏꯟꯊꯣꯛꯅꯤꯅ ꯂꯩꯍꯧꯔꯤ ꯃꯄꯨ ꯄꯥꯟꯕ ꯂꯩꯔꯪ ꯇꯥꯟꯅꯔꯗꯤ ꯈꯔꯁꯨ ꯃꯊꯥ ꯁꯥꯖꯕ ꯇꯥꯕꯅꯤ ꯍꯣꯏꯗ ꯏꯀꯥꯏꯕꯕꯨ ꯑꯌꯨ ꯅꯥꯕꯁꯨ ꯅꯠꯇꯦ ꯏꯁ ꯋꯥꯊꯤꯗꯤ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯚꯣꯠ ꯂꯦꯞꯄꯒ ꯅꯣꯏꯗꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯔ ꯍꯟꯊꯅꯤꯗꯥꯏꯅꯦ ꯍꯧꯖꯤꯛꯅ ꯎꯅꯕꯒ ꯆꯠꯇꯅ ꯀꯩ ꯍꯥꯏꯔꯤꯕ ꯌꯥꯗꯕꯩꯅꯤ ꯂꯥꯛꯀꯅꯣ ꯍꯥꯏꯔꯗꯤ ꯃꯔꯝ ꯍꯪꯉꯛꯀꯅꯤꯕ ꯑꯩꯁꯨ ꯈꯪꯗꯦꯗ ꯅꯪꯁꯦ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯌꯥꯝ ꯉꯥꯎꯖꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯀꯅꯥꯝꯇꯅ ꯊꯤꯡꯕꯁꯨ ꯉꯝꯃꯔꯣꯏ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯔꯁꯦ ꯑꯩ ꯊꯝꯃꯒꯦ ꯀꯣꯟꯅ ꯇꯧꯔꯒꯦ ꯑꯣꯀꯦ ꯑꯩ ꯍꯟꯗꯕꯤ ꯉꯥꯏꯔꯝꯒꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯎꯅꯈꯤꯁꯤꯀꯣ